ꯌꯥꯝ ꯐꯖꯅ ꯇ꯭ꯔꯤꯄꯥꯟ ꯀꯔꯤ ꯀꯔꯥ ꯈꯟꯅ ꯁ꯭ꯀꯤꯟ ꯀꯔꯤ ꯀꯔꯥ ꯈꯟꯅ ꯂꯩꯔꯝꯃꯦ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝꯅ ꯁꯥꯎꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯕꯦꯛ ꯂꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯂꯥꯛꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯂꯣꯟꯅ ꯁꯤꯠꯇꯣꯛꯀꯗꯧ ꯍꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯅꯧꯄꯣꯏ ꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡꯁꯦ ꯁꯔꯍꯇꯤ ꯄꯨꯖꯥꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯔꯍꯇꯤ ꯄꯨꯖꯥ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯎꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗ ꯋꯥ ꯉꯥꯡꯕꯗ ꯑꯩꯁꯦ ꯈꯨꯠꯁꯦ ꯐꯥꯖꯤꯜꯂꯒ ꯉꯥꯡꯉꯛꯀꯦ ꯉꯁꯤꯗꯤ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯗꯣ ꯃꯣꯏꯒꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯗꯅ ꯑꯥꯔꯨꯁꯇꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯍꯦꯛ ꯍꯦꯛ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯔꯍꯇꯤ ꯄꯨꯖꯥ ꯇꯧꯖꯗꯣꯏꯅꯦ ꯃꯥꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯅꯤꯗꯅꯀꯣ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯔꯍꯇꯤ ꯄꯨꯖꯥ ꯇꯧꯖꯗꯣꯏꯅꯦꯕ ꯁꯤꯒꯩꯁꯤꯒ ꯍꯥꯏꯗꯤ ꯃꯃꯥꯅꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯗꯤ ꯏꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯔ ꯑꯃ ꯍꯧꯔꯅꯤ ꯏꯉꯥꯡꯗꯨꯒꯤ ꯑꯗꯨꯒꯀꯣ ꯍꯩꯔꯨꯛ ꯂꯥꯔꯨꯛ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯃꯥꯅ ꯊꯤꯟꯕ ꯆꯠꯀꯅꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯌꯦꯡꯕꯤꯔꯁꯤ ꯃꯈꯥ ꯇꯥꯅ ꯀꯃꯥꯏ ꯇꯧꯕꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯁꯤꯒꯩꯁꯤꯒ ꯈꯤꯔ ꯑꯃ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯨꯁ ꯆꯥꯅꯕꯒꯤꯀꯣ ꯃꯃꯥꯅ ꯈꯔ ꯄꯨꯕꯤꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤꯁꯨ ꯈꯔ ꯆꯥꯅꯕꯒꯤ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯅꯥꯀꯟꯗ ꯑꯩꯅ ꯈꯦꯆꯤ ꯍꯧꯔꯦ ꯉꯁꯤꯗꯤ ꯀꯣꯛ ꯇꯨꯝꯃꯕꯅꯤꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅꯀꯣ ꯍꯌꯦꯡꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯃꯥꯅꯀꯣ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯈꯔ ꯆꯥꯝꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯍꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏ ꯁꯔꯍꯇꯤ ꯄꯨꯖꯥ ꯇꯧꯗꯣꯏꯁꯦ ꯑꯁꯤꯁꯤꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯔ ꯀꯠꯅꯕꯒꯤ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯂꯥꯏꯔꯨꯛ ꯆꯥꯝꯊꯣꯛꯏ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯀꯕꯤꯇꯥ ꯍꯣꯏꯒꯤꯀꯣ ꯃꯣꯏꯒꯤ ꯊꯤꯟꯅꯕꯒꯤ ꯍꯥꯏꯅ ꯃꯃꯥꯅ ꯁꯤꯒꯩꯁꯤꯒ ꯐꯖꯅ ꯁꯦꯝ ꯁꯥꯔꯦ ꯃꯃꯥꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯤꯟꯗꯒꯤ ꯇꯧꯔꯤ ꯃꯥ ꯊꯤꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯁꯦ ꯃꯥ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯃꯒꯤ ꯑꯃꯨꯛ ꯆꯦꯟꯒꯅꯤ ꯑꯃꯒꯤ ꯑꯃꯨꯛ ꯆꯦꯟꯒꯅꯤ ꯋꯥꯖꯔꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯛ ꯌꯨꯝ ꯃꯅꯤꯡꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏ ꯌꯨꯝꯁꯦ ꯈꯤꯔꯗꯣ ꯍꯧꯕ ꯂꯣꯏꯅꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯂꯨ ꯃꯆꯥ ꯑꯅꯧꯕ ꯍꯟꯗꯛꯀꯤꯗꯣ ꯑꯗꯨꯏꯗꯨꯒ ꯑꯣꯝ ꯖꯥꯎꯕꯤꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯑꯣꯝ ꯁꯥꯎꯕꯤꯒꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗꯒꯤ ꯑꯣꯝ ꯖꯥꯎꯕꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯣꯝ ꯖꯥꯎꯕꯤꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯔꯤ ꯈꯦꯆꯤꯒꯀꯣ ꯀꯥꯡꯍꯧꯒ ꯁꯨꯃꯥꯏꯅ ꯆꯥꯅꯕꯒꯤꯅ ꯑꯣꯝ ꯖꯥꯎꯕꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯣꯝ ꯖꯥꯎꯕꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯏꯌꯦꯀꯣ ꯄꯥꯔꯁꯦꯜꯕꯨꯗꯤ ꯈꯔ ꯂꯥꯛꯀꯗꯕ ꯂꯩꯌꯦꯕꯅꯦ ꯑꯗꯣ ꯀꯌꯥ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨꯁꯤ ꯑꯩ ꯉꯁꯤ ꯃꯅꯥꯒ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯇꯨꯝꯕꯗ ꯃꯅꯥ ꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯍꯌꯦꯡꯁꯦ ꯁꯔꯍꯇꯤ ꯄꯨꯖꯥꯅꯤꯅ ꯁꯅꯥ ꯀꯩꯀꯥꯗꯣ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯅꯥꯁꯤꯁꯨ ꯁꯤꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ parcel 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 la'e aduh ꯂꯥꯛꯇ꯭ꯔꯤꯗ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯃꯝꯇ ꯍꯪꯗꯣꯛ ꯌꯦꯡꯉꯁꯤꯀꯣ ꯑꯍꯥꯟꯕꯗ ꯁꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯁꯤꯅ ꯂꯧꯈꯤꯕꯗꯣ ꯂꯨꯄꯥ ꯀꯌꯥꯗꯅꯣ ꯂꯧꯈꯤꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯅꯤꯁꯤꯒꯀꯣ ꯑꯅꯤꯅꯦꯕꯀꯣ ꯌꯥꯎꯔꯤꯁꯦ ꯑꯅꯤꯁꯤꯒ ꯀꯌꯥꯅꯣ ꯑꯩꯅ 212ला ꯀꯌꯥꯅꯣ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯅꯤ ꯅꯤꯚꯤꯌꯥꯒꯤ ꯐꯦꯁ ꯋꯥꯁ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯁꯤꯒꯩꯁꯤꯗ नेक्स्ट यंगसी नेक्स्ट क्या है ये हस्बैंड की माली मागी को सम कक्नबगी हाइदी सम कक्पदो दुकान दगा हाइदी कइनो द पार्लर दगा मोय सम कक्पगा चटपदो हाइदी दुम मी अमगा ई पक्पदो आईसाइबी हुजिति अनाबा मखल मखल म्याम अदोइदि हाकचबी करि करा अनाबा मखल मखल म्याम थुंगेदना को अदुदुना अइना हाइबनी बा मादने नंगी सम कक्नबा अमा लैसि अदुदि दुम जुम द दुम न सा कक्चबा यारे मी अमगा ब्लेड तो आददि समनाबनिना अनाबा हुजिति मखल मखल म्याम थुंगपनिना इसाना खरा चेक्सिन बा फैदना को अदुदुगि सम कक्नबा अमा लैयु सुमाइना को लैयुना हाइबनी बा मसी अम लाए अरे मागी शर्ट अम लैबनी हयंग सरहती पूजा लेटना बायना को सि लिचरानी मा सरहती पूजा दा ऑफर पिंगे दा होबने अदुगा आई फ्रीट अम सु आई कुर्ता अम लवेबा को सिसे खंगावा फुल का सेट ने को अदु चुनी अम जावे चुनी सिदि कयाई दुपट्टा तेरा
ꯆꯨꯅꯤꯁꯤꯗꯤꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯇꯟ ꯅꯠꯇꯦꯅꯦ ꯆꯃꯣꯟ ꯆꯃꯣꯟ ꯂꯥꯎꯕꯤꯗꯣ ꯅꯠꯇꯦꯕ ꯖꯧ 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 ꯂꯥꯎꯕꯤ ꯏꯟꯕꯗ ꯅꯥꯟꯊꯕꯤꯗꯣ ꯑꯗꯨꯏꯗꯨꯅꯤ ꯄꯥꯝꯗꯦ ꯁꯤꯁꯦ ꯐꯨꯔꯤꯠꯇꯣ ꯌꯦꯡꯍꯟꯒꯦ ꯐꯨꯔꯤꯠꯁꯦ ꯀꯌꯥꯗ ꯂꯧꯈꯤꯕꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯆꯨꯁꯦ ꯑꯩꯅꯅꯦ ꯃꯆꯨꯁꯦ ꯑꯩꯅ ꯄꯥꯝꯃꯟꯒꯤꯅ ꯂꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯨꯔꯇꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯆꯥꯁꯤꯜꯂꯛꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯣꯏꯊꯣꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯤ ꯂꯧꯕꯅꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯁꯤ ꯂꯦꯁ ꯃꯄꯥꯟꯗ ꯌꯥꯎꯗꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨ ꯐꯖꯃꯟꯒꯤꯅ ꯂꯧꯕꯅꯦ ꯁꯦꯠꯅꯦꯕꯀꯣ ꯐꯨꯔꯤꯠꯁꯤꯒ ꯈꯪꯒꯥꯎꯁꯤꯒ ꯆꯨꯅꯤꯁꯤꯒ ꯍꯌꯦꯡ ꯗꯥꯛꯇꯔ ꯆꯠꯄꯗ ꯁꯦꯠꯄ ꯌꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯆꯦꯛꯑꯞ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯣ ꯄꯨꯛꯇꯣ ꯀꯪꯉꯒ ꯆꯠꯄꯗꯣ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯑꯩꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯕ ꯂꯧꯕꯅꯦꯕ ꯁꯤꯁꯦ XXLꯅꯦꯕ ꯑꯩꯅ ꯂꯧꯔꯤꯁꯦ ꯁꯤꯁꯦ ꯕꯨꯛꯇ ꯈꯤꯇꯪ ꯆꯤꯟꯗꯣꯏꯔꯥ ꯈꯪꯗꯦ ꯁꯥꯏꯖꯁꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯄꯥꯔꯁꯦꯜꯅꯦ ꯑꯗꯣ ꯃꯃꯥꯒꯤꯁꯨ ꯄꯥꯔꯁꯦꯜ ꯑꯃ ꯂꯧꯈꯤꯑꯕꯀꯣ ꯍꯥꯏꯗꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯅꯠꯇꯦꯗ ꯃꯥꯏꯗꯨꯗꯤ ꯎꯄꯨꯗ ꯍꯥꯞꯅꯕꯒꯤ ꯕꯦꯒꯇꯣ ꯕꯦꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯂꯧꯈꯤꯕꯅꯤꯅꯦ ꯑꯗꯨ ꯕꯦꯒꯇꯣ ꯃꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯕ꯭ꯂꯥꯎꯁꯀꯤꯅ ꯕ꯭ꯂꯥꯎꯁ ꯑꯗꯨꯒ ꯐꯅꯦꯛꯀꯤꯅ ꯐꯅꯦꯛ ꯑꯗꯨꯒ ꯈꯨꯗꯩ ꯃꯇꯦꯛꯀꯤꯅ ꯈꯨꯗꯩ ꯃꯇꯦꯛ ꯍꯥꯞꯀꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯏꯗꯣ ꯄꯥꯝꯃꯦꯅꯅꯦ ꯑꯗꯨꯗꯣ ꯃꯥꯒꯤꯁꯨ ꯑꯣꯔꯗर ꯇꯧꯕꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯗꯤ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯃꯨꯛ ꯂꯥꯛꯑꯒ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯀꯥꯡꯉꯧꯁꯨ ꯉꯧꯅ ꯈꯣꯠꯅ ꯆꯥꯛ ꯀꯔꯤ ꯀꯔꯥ ꯊꯣꯡꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯈꯤꯔꯁꯨ ꯍꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯗꯩꯁꯦ ꯈꯦꯆꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯘꯤ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯉꯁꯥꯏꯒꯤ ꯑꯣꯝꯖꯥꯎꯕꯤꯗꯣ ꯑꯗꯨꯗꯨꯒ ꯑꯂꯨꯒ ꯇꯧꯔꯒ ꯉꯧꯕꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝꯅ ꯁꯥꯎꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯅꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯖꯦꯟ ꯀꯔꯤ ꯀꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯣꯏꯅꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯦꯚꯤ ꯑꯣꯏꯕꯗꯣ ꯆꯥꯁꯟꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯔꯒ ꯇꯧꯔꯛꯇꯦ ꯀꯥꯏꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯁꯤꯅ ꯀꯟꯗꯤꯁꯟꯁꯤꯅ ꯌꯥꯗꯅ ꯇꯧꯔꯤꯅꯦꯕꯀꯣ ꯀꯣꯟꯅ ꯑꯗꯨꯝ ꯐꯔꯀꯥꯟꯗ ꯑꯗꯨꯝ ꯃꯨꯛꯕꯥꯡꯁꯨ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ Pun lang kalau udah, apa? Jangan takut orang apa? Ya bisa. Hei, kok cuma ni macam? Halo nih tak? Kak tuh bab. Kali. Kali apa? Kali. Songkong lah betul. Kamu enggak? Kan tuh dah. Mi ama gak ma. Woi, kau lu dia memang betul anak aku kan ni. Aku tak bitung ni. Aku tak betul. Anak apa yes ma anak betul cucu ni. Saya bitung ni. Dia tunggu. Nung dia tu ni cuma kau kan kan. Nung saya dia lewat. Jadi ada. Kai kau dia mah. Ha? Kai dia. Ada. Masih kapa mana tu? Menung dah ni menung tu jubi. Ada di bandar kopi menung tu kopi mana tabi selai dah. Menung dah leh kopi mana tabi su. Apel komla, gangga boroy, lapoy. Ada di sini no. Sini kari bon. Oh sini kari no anggur. Nanti pati nom dup leh na. Asyik na om jauh ini dah. Asyik kari no ni kari kau. Jadi nang papai ga. Asyik na jubi em puri. Pada alu kara kan puri. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯀꯣ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯃꯃꯥꯁꯨ ꯂꯣꯏꯁꯜꯂꯦꯕꯀꯣ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯦꯒꯁꯦ ꯃꯃꯥꯒꯤ ꯑꯩꯅ ꯕꯦꯒ ꯂꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯂꯥꯛꯏꯑꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯍꯪꯗꯣꯛ ꯌꯦꯡꯉꯁꯤ ꯁꯣ ꯃꯄꯤ ꯍꯣꯜꯂꯦ ꯄꯥꯔꯁꯦꯜ ꯂꯧꯔꯨꯕꯗ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯕꯦꯒꯁꯦ ꯀꯌꯥꯅꯣ ꯑꯣꯏꯕꯗꯣ 1 2 3 4 5 6 ꯕꯦꯒꯁꯦ ꯁꯦꯠ 6ꯅꯦꯕꯀꯣ ꯁꯦꯠ 6ꯁꯤꯒ ꯀꯌꯥꯅꯣ ꯄꯤꯕ꯭ꯔꯥ 225 ꯄꯤꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯎꯄꯨꯗ ꯐꯤꯔꯣꯟ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯒ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯀꯣ ꯃꯌꯥꯝ ꯃꯦꯟ ꯃꯔꯨꯗꯤꯀꯣ ꯈꯤꯔꯁꯦ ꯀꯥꯎꯊꯣꯛꯑꯝꯗꯣꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯖꯅ ꯈꯤꯔꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯃꯥꯏ ꯕꯦꯒꯇ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯈꯤꯔꯁꯦ
ꯃꯃꯥꯁꯨ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯅꯕꯒꯤꯀꯣ ꯑꯩꯈꯣꯏ ꯑꯥꯔꯣꯁꯀꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯒꯤ ꯍꯩꯔꯣꯛ ꯂꯥꯏꯔꯣꯛ ꯑꯍꯥꯟꯕ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯇꯧꯖꯕꯅꯤꯅꯀꯣ ꯍꯩꯔꯣꯛ ꯂꯥꯏꯔꯣꯛ ꯈꯔ ꯀꯠꯅꯕꯒꯤ ꯍꯥꯏꯅ ꯃꯃꯥ ꯍꯧꯖꯤꯛ ꯆꯠꯇꯒꯤ ꯇꯧꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯣꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨ ꯆꯠꯂꯨ ꯌꯦꯡꯉꯨ ꯀꯥꯏꯗꯤ ꯃꯐꯝꯗꯤ ꯃꯁꯝ ꯀꯛꯄ ꯍꯥ ꯃꯁꯝ ꯀꯛꯄ ꯁꯨꯝꯕꯒꯤ ꯄꯤꯔꯣ ꯌꯥꯝ ꯅꯥꯜꯂꯦ ꯉꯁꯤ ꯅꯥꯔꯕ ꯉꯁꯤ ꯉꯧꯊꯣꯛꯏ ꯈꯔ ꯉꯧꯊꯣꯛꯏꯑꯕ ꯐꯣꯇꯣ ꯑꯃ ꯂꯥꯛꯑꯦ ꯈꯥꯡꯕ ꯌꯥꯗꯦ ꯈꯥꯡ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯔꯦ ini lagi dulu lagi dulu 소름들이 한테 락대고 소름들이 한테 락대요 잠깐 여기가 ꯃꯌꯥꯝ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯁꯤꯒ ꯎꯅꯥ ꯑꯃ ꯃꯃꯥꯅ ꯎꯅꯥ ꯑꯃ ꯃꯀꯣꯛꯇ ꯍꯥꯞꯄꯣ ꯍꯥꯏꯅꯀꯣ ꯐꯤ ꯌꯥꯎꯗꯉꯩ ꯑꯩꯅ ꯍꯥꯏꯗꯤ ꯃꯃꯥ ꯆꯠꯇꯣꯔꯦꯅ ꯆꯦꯟꯊꯣꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯃꯃꯥꯅ ꯎꯅꯥ ꯑꯃ ꯍꯥꯞꯄꯣ ꯐꯠꯇꯦꯅ ꯍꯥꯞꯄꯤꯔꯝꯃꯦꯕ ꯑꯗꯣ ꯑꯩ ꯍꯁꯕꯦꯟꯁꯨ ꯃꯥꯁꯨ ꯃꯁꯝ ꯀꯛꯄ ꯆꯠꯈꯤꯑꯕꯀꯣ ꯉꯁꯥꯏ ꯃꯁꯝ ꯀꯛꯅꯕꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯄꯗꯣ ꯌꯧꯔꯛꯑꯦꯗꯅꯀꯣ ꯑꯗꯣ ꯃꯥ ꯃꯁꯝ ꯀꯛꯍꯜꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯌꯨꯝꯁꯤꯒꯀꯣ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯕ ꯌꯨꯝꯁꯤꯒ ꯏꯊꯟꯇ ꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯤꯔꯗꯣ ꯃꯃꯥꯏ ꯉꯁꯥꯏ ꯃꯃꯥꯅ ꯊꯣꯡꯕꯅꯦꯕ ꯈꯤꯔꯗꯣꯀꯣ ꯃꯃꯥꯅ ꯑꯗꯨꯏꯗꯣ ꯈꯔ ꯆꯥꯊꯣꯛꯔꯁꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯤꯀꯣ ꯃꯍꯥꯎ ꯇꯪꯉꯨꯔꯁꯤ ꯈꯤꯔꯗꯣ ꯄꯨꯕ ꯀꯥꯎꯔꯝꯗꯣꯔꯦ ꯂꯥꯁꯇ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯞ ꯂꯣꯏꯔꯒꯀꯣ ꯈꯤꯔꯗꯣ ꯀꯥꯎꯔꯝꯗꯣꯔꯦꯕ ꯑꯗꯣ ꯑꯩ ꯈꯤꯔꯗꯣ ꯑꯃꯨꯛꯀ ꯍꯥꯞꯆꯟꯈꯔꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯃꯥꯁꯨ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯉꯁꯤꯒꯤꯀꯣ ꯂꯤꯞꯁꯇꯤꯛꯀ ꯑꯗꯨꯒ ꯕꯤꯟꯗꯤꯒ ꯅꯝꯁꯤꯜꯂꯒ ꯃꯥꯏ ꯃꯤꯠꯀꯁꯦ ꯀꯩꯁꯨꯝ ꯇꯩꯗ꯭ꯔꯤ ꯇꯩꯔꯔꯣꯏ ꯇꯜꯂꯦ ꯑꯗꯣ ꯃꯍꯥꯎ ꯌꯦꯡꯉꯁꯤ ꯃꯃꯥꯅ ꯊꯣꯡꯕꯤꯔꯝꯕ ꯈꯤꯔꯁꯦ ꯍꯥꯎꯌꯦ ꯄꯨꯔꯥ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯁꯥꯁꯨ ꯁꯥꯔꯤꯑꯕꯀꯣ ꯁꯥꯔꯤ ꯇꯧꯔꯒ ꯆꯥꯕꯗꯣ ꯍꯥꯎꯋꯦ ꯐꯖꯅ ꯑꯩꯈꯣꯏ ꯑꯥꯔꯨꯁꯇꯣ ꯐꯖꯅ ꯆꯥꯖꯔꯅꯤ ꯃꯥ ꯐꯖꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯃꯥꯗꯣ ꯉꯁꯤ ꯐꯖꯗ꯭ꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤ ꯀꯂꯔꯗꯣ ꯑꯗꯨꯏꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯟꯅꯕꯅꯦꯕ ꯌꯥꯝ ꯄꯛꯆꯕꯅꯦꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯐꯤꯗꯣ ꯃꯉꯣꯟꯗ ꯑꯗꯣ ꯌꯥꯝ ꯅꯥꯟꯅ ꯃꯥ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯥ ꯇꯣꯞ ꯇꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏꯗꯀꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯌꯨꯝꯕꯨꯗꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯕꯀꯣ ꯂꯩꯇ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯌꯦꯡꯉꯨꯁꯤ ꯌꯥꯝ ꯐꯖꯅ ꯇ꯭ꯔꯤꯄꯥꯟ ꯀꯔꯤ ꯀꯔꯥ ꯈꯟꯅ ꯏꯁꯀꯤꯟ ꯀꯔꯤ ꯀꯔꯥ ꯈꯟꯅ ꯂꯩꯔꯝꯃꯦ ꯍꯌꯦꯡ ꯊꯣꯡꯕꯕꯨꯗꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯚꯥꯃꯣꯟꯅ ꯇꯧꯔꯒ ꯈꯦꯆꯤ ꯀꯩꯀꯥ ꯊꯣꯡꯕꯕꯨꯗꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯊꯣꯡꯒꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯂꯥꯏ ꯊꯝꯕ ꯑꯗꯨꯒ ꯃꯤ ꯀꯔꯤ ꯀꯔꯥ ꯂꯥꯛ ꯈꯣꯠꯂꯒ ꯐꯝꯅꯕꯒꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯝꯃꯦ ꯆꯪꯉꯁꯤ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏꯗꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒꯅ ꯃꯤꯅ ꯉꯁꯥꯏ ꯊꯤꯟꯕꯤꯔꯝꯕ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯣ ꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯦꯝꯊꯔꯛꯇꯣꯏꯅꯦ 로아는 지도 고동 덤 뭡니까? 제가 보다 포클라 쉐 덤. 대부분 거 덤이게. 대부분 분이거든요. 지금 보다고 지금 보다고 지금 덤. 이스 파자예 아 이거 아까 좀 한번 봐다. 바로 바로 뺐다 보니.
मम्मी ने हाय वो ना के लो है जा वाला ले हो दे भाई जो है चला को हाय कोई ला हम तो जा ले हम तो जा ले ओ बताए नहीं तो हम दे देना ना इन बाय दा ने နုံသားငချာစီဒီမြန်မခွေးတော့ကြားရတဲ့စမိုင်းကြားရဲအဒူဒီမြန်ကစီဒီကိုင်းနရစီဘိုင်ဘိုင်တက်ကဲမယ်ဟမ်ဖဇန်ဖဇန်လိုက်ပြီး